ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ ꯄꯥꯝꯍꯩꯕꯅ ꯆꯤꯡꯎ ꯃꯩꯆꯧ ꯈꯣꯡꯅꯥꯡ ꯊꯥꯕ ꯑꯃꯁꯨꯡ ꯒꯨꯔꯨ ꯁꯅꯤꯗꯥꯁ ꯒꯣꯁꯥꯏ ꯑꯅꯤꯒ ꯂꯣꯏꯅꯅ ꯂꯝꯂꯦꯟ ꯐꯣꯕꯥꯂꯥ ꯀꯧꯕ ꯃꯐꯝ ꯑꯗꯨꯗ ꯎꯇꯣꯡ ꯆꯥꯛ ꯆꯥꯕꯒꯤ ꯈꯣꯡꯆꯠ ꯑꯃ ꯆꯠꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯃꯅ ꯆꯠꯄꯒꯤ ꯆꯠꯅꯕꯤ ꯍꯧꯅꯁꯥ ꯑꯣꯏꯅ ꯂꯩꯄꯥꯛꯀꯤ ꯑꯉꯝ ꯑꯊꯧ ꯑꯃꯁꯨꯡ ꯃꯅꯥꯏ ꯊꯧꯒꯜꯂꯣꯏ ꯀꯌꯥꯁꯨ ꯂꯣꯏꯅꯔꯝꯃꯤ꯫ ꯅꯝꯕꯣꯟ ꯊꯣꯡꯕꯤꯌꯥ ꯍꯤꯃꯥꯏꯕ ꯌꯥꯎꯅ ꯍꯤ ꯁꯝ ꯆꯥꯏꯕ ꯇꯣꯡꯗꯨꯅ ꯂꯝꯂꯦꯟ ꯐꯣꯕꯥꯂꯥ ꯌꯧꯁꯤꯟꯒꯗꯕ ꯈꯣꯡꯆꯠꯅꯤ꯫ ꯍꯤ ꯁꯝ ꯆꯥꯏꯕꯗꯨ ꯂꯣꯛꯇꯥꯛ ꯄꯥꯠ ꯌꯧꯁꯤꯜꯂꯛꯄꯗ ꯑꯉꯛꯄ ꯁꯑꯣꯡ ꯑꯃ ꯑꯣꯏꯔꯛꯈꯤ꯫ ꯍꯤꯒꯤ ꯍꯤꯕꯥꯟ ꯑꯅꯤ ꯑꯗꯨ ꯑꯁꯨꯝ ꯈꯔ ꯋꯥꯡꯈꯠꯂꯛꯈꯤ꯫ ꯍꯤꯀꯣꯛ ꯑꯗꯨ ꯃꯔꯩ ꯍꯥ ꯇꯝꯂꯛꯈꯤ꯫ ꯍꯤꯀꯣꯛ ꯑꯗꯨ ꯏꯁꯤꯡ ꯂꯣꯝꯗ ꯂꯨꯞꯊꯗꯨꯅ ꯆꯔꯥꯡ ꯄꯥꯝꯕꯤ ꯃꯇꯣꯟ ꯆꯥꯕ ꯍꯧꯔꯛꯈꯤ꯫ ꯍꯤꯒꯤ ꯍꯤꯀꯣꯛꯇꯒꯤ ꯍꯤꯅꯥꯎ ꯐꯥꯎꯕ ꯃꯁꯥ ꯄꯨꯝꯅꯃꯛ ꯑꯗꯨ ꯊꯛ ꯅꯤꯛꯂꯛꯈꯤ꯫ ꯊꯧꯑꯣꯡ ꯑꯗꯨ ꯎꯕꯗ ꯏꯅꯤꯡꯊꯧ ꯄꯥꯝꯍꯩꯕꯅ ꯆꯤꯡꯎ ꯃꯩꯆꯧ ꯈꯣꯡꯅꯥꯡ ꯊꯥꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ: "ꯆꯤꯡꯎ ꯏꯄꯨ ꯈꯣꯡꯅꯥꯡ ꯊꯥꯕ, ꯍꯤ ꯑꯁꯤ ꯂꯨꯞꯈꯤꯒꯗꯧꯔꯦ, ꯍꯤꯅꯤ ꯑꯁꯤ ꯈꯥꯝꯕꯤꯌꯨ ꯆꯤꯡꯎ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯕꯗ ꯆꯤꯡꯎ ꯈꯣꯡꯅꯥꯡ ꯊꯥꯕꯅ ꯁꯅꯤꯗꯥꯁ ꯒꯣꯁꯥꯏꯗ ꯍꯥꯏꯔꯝꯃꯤ: "ꯁꯅꯤꯗꯥꯁ, ꯍꯤ ꯅꯤꯛꯂꯤꯕꯁꯤ ꯈꯥꯝꯃꯨ, ꯍꯤ ꯅꯤꯛꯍꯟꯒꯅꯨ"꯫ ꯁꯅꯤꯗꯥꯁꯅ ꯈꯥꯝꯅꯕ ꯍꯣꯠꯅꯕꯗ ꯍꯤ ꯑꯗꯨ ꯍꯥꯏ ꯍꯨꯝꯕ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯈꯤ꯫ ꯒꯨꯔꯨ ꯁꯅꯤꯗꯥꯁꯅ ꯍꯤꯒꯤ ꯂꯨꯈꯝꯗ ꯊꯥꯡꯅ ꯌꯥꯟꯈꯤ꯫ ꯍꯤ ꯑꯗꯨ ꯏ ꯌꯥꯝꯅ ꯊꯣꯛꯈꯤ꯫ ꯏꯅ ꯍꯤ ꯑꯗꯨ ꯊꯤꯡꯒꯥꯏ ꯍꯣꯒꯥꯏꯒꯗꯧꯔꯦ ꯈꯪꯕꯗꯒꯤ ꯆꯤꯡꯎ ꯈꯣꯡꯅꯥꯡ ꯊꯥꯕꯅ ꯃꯆꯥ ꯃꯅꯥꯎ ꯑꯣꯏꯔꯤꯕ ꯅꯝꯕꯣꯟ ꯊꯣꯡꯕꯤꯌꯥ ꯍꯤꯃꯥꯏꯕꯗ ꯍꯤ ꯑꯗꯨ ꯅꯤꯛꯄ ꯐꯅꯕ ꯂꯥꯏꯁꯣꯟ ꯁꯣꯟꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯊꯣꯡꯕꯤꯌꯥ ꯍꯤꯃꯥꯏꯕꯅ ꯂꯥꯏꯁꯣꯟ ꯁꯣꯟꯕꯗ ꯍꯤ ꯑꯗꯨ ꯅꯤꯛꯄꯗꯤ ꯐꯈꯤ, ꯑꯗꯨꯕꯨ ꯊꯣꯛꯂꯤꯕ ꯏ ꯑꯗꯨꯗꯤ ꯈꯛꯈꯤꯗꯦ꯫ "ꯒꯨꯔꯨꯖꯤ, ꯑꯃꯨꯛꯇꯗꯤ ꯏ ꯊꯣꯛꯂꯤꯕꯁꯤ ꯈꯥꯝꯕꯤꯌꯨꯕ ꯒꯨꯔꯨꯖꯤ"꯫ ꯃꯗꯨꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯒꯨꯔꯨꯅ ꯃꯟꯇ꯭ꯔ ꯁꯣꯜꯂꯒ ꯃꯈꯨꯠꯅ ꯅꯥꯟꯕꯗ ꯍꯤꯕꯥꯟꯅ ꯌꯩꯕꯗ ꯏ ꯍꯦꯟꯅ ꯊꯣꯛꯂꯛꯈꯤ꯫ ꯃꯗꯨ ꯎꯔꯕꯗ ꯏꯅꯤꯡꯊꯧꯅ ꯆꯤꯡꯎ ꯈꯣꯡꯅꯥꯡ ꯊꯥꯕꯗ ꯑꯁꯨꯝꯅ ꯍꯥꯏꯈꯤ: "ꯏꯄꯨ ꯆꯤꯡꯎ ꯃꯩꯆꯧ, ꯅꯍꯥꯛꯇꯤ ꯏꯄꯥ ꯏꯃꯥ ꯁꯛꯂꯕꯅꯤ꯫ ꯆꯤꯡꯎ ꯅꯍꯥꯛꯅ ꯈꯥꯝꯗ꯭ꯔꯕꯗꯤ ꯀꯅꯥꯅꯁꯨ ꯈꯥꯝꯕ ꯉꯝꯂꯔꯣꯏ꯫ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯁꯤꯕ ꯇꯥꯔꯦ ꯆꯤꯡꯎ, ꯑꯃꯨꯛꯇꯗꯤ ꯏ ꯈꯟꯕꯤꯌꯨ ꯂꯥꯏꯅꯤꯡꯊꯧ"꯫ ꯅꯤꯡꯊꯧꯅ ꯍꯥꯏꯖꯔꯕꯗ ꯆꯤꯡꯎ ꯃꯩꯆꯧ ꯈꯣꯡꯅꯥꯡ ꯊꯥꯕꯅ ꯑꯁꯨꯝꯅ ꯍꯤꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯈꯤ: "ꯍꯦ ꯍꯤ, ꯅꯪ ꯏ ꯈꯛꯂꯣ, ꯒꯨꯔꯨꯒꯤ ꯌꯥꯊꯪꯅꯤ"꯫ ꯈꯨꯗꯛꯇ ꯏ ꯊꯣꯛꯄ ꯂꯦꯞꯈꯤ꯫ ꯑꯁꯨꯝꯅ ꯍꯤꯗꯨ ꯂꯝꯂꯦꯟ ꯐꯣꯕꯥꯂꯥ ꯌꯧꯈꯤ꯫ ꯎꯇꯣꯡ ꯆꯥꯛ ꯆꯥꯕ ꯍꯧꯕ ꯂꯣꯏꯔꯗꯨꯅ ꯆꯥꯔꯝꯗꯥꯏ ꯃꯇꯝ ꯌꯧꯁꯤꯜꯂꯛꯄꯗ ꯏꯅꯤꯡꯊꯧꯒꯤ ꯌꯦꯠꯂꯣꯝꯗ ꯒꯨꯔꯨ ꯁꯅꯤꯗꯥꯁ ꯑꯗꯨꯒ ꯑꯣꯏꯔꯣꯝꯗ ꯆꯤꯡꯎ ꯃꯩꯆꯧ ꯈꯣꯡꯅꯥꯡ ꯊꯥꯕ ꯑꯍꯨꯝꯅ ꯐꯨꯡꯒꯥ ꯅꯨꯡꯗꯨꯝ ꯁꯥꯅ ꯐꯝꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯁꯅꯤꯗꯥꯁꯀꯤ ꯃꯇꯨꯡ ꯏꯜꯂꯛꯄ ꯂꯩꯄꯥꯛ ꯑꯁꯤꯕꯨ ꯑꯋꯥꯕ ꯇꯥꯍꯟꯒꯦ ꯍꯥꯏꯗꯨꯅ ꯅꯣꯡꯆꯨꯞ ꯂꯝꯗꯒꯤ ꯄꯥꯏꯁꯤꯜꯂꯛꯈꯤꯕ ꯊꯥꯡꯖ 8 ꯈꯛ ꯈ꯭ꯋꯥꯏꯔꯝꯕꯟ ꯀꯩꯊꯦꯜ ꯌꯧꯁꯤꯜꯂꯛꯈꯤ꯫ ꯅꯣꯡꯊꯛꯇ ꯄꯥꯏꯗꯨꯅ ꯀꯩꯊꯦꯜ ꯃꯄꯥ ꯌꯧꯁꯤꯜꯂꯛꯄꯗ ꯄꯣꯠ ꯌꯣꯟꯕꯤ ꯄꯨꯝꯅꯃꯛ ꯃꯄꯣꯠ ꯃꯆꯩ ꯂꯣꯏꯁꯤꯟꯕ ꯐꯥꯎꯕ ꯉꯝꯗꯅ ꯃꯍꯥꯛꯀꯤ ꯃꯊꯋꯥꯏ ꯍꯤꯡꯅꯕ ꯀꯣꯏꯆꯦꯟ ꯆꯦꯟꯅꯈꯤ꯫ ꯃꯗꯨ ꯆꯤꯡꯎ ꯃꯩꯆꯧ ꯈꯣꯡꯅꯥꯡ ꯊꯥꯕꯅ ꯃꯃꯤꯠꯇ ꯎꯔꯝꯃꯤ꯫ ꯑꯗꯨꯒ "ꯏꯃꯥ" ꯍꯥꯏꯗꯨꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯈꯪꯗꯨꯅ ꯂꯥꯎꯔꯛꯈꯤ꯫ ꯊꯥꯡꯖ 8 ꯑꯗꯨꯅ ꯀꯩꯊꯦꯜ ꯍꯦꯟꯗꯣꯛꯈꯤꯗꯨꯅ ꯀꯪꯂꯥ ꯃꯅꯨꯡꯗ ꯄꯥꯏꯁꯤꯟꯈꯤ꯫ ꯀꯪꯂꯥ ꯐꯝꯕꯥꯜ, ꯇꯣꯡꯐꯝ ꯁꯝ ꯃꯩ ꯍꯧꯔꯛꯈꯤ꯫ ꯀꯪꯂꯥꯒꯤ ꯅꯣꯡꯄꯣꯛ, ꯅꯣꯡꯆꯨꯞ ꯑꯃꯁꯨꯡ ꯑꯋꯥꯡ ꯊꯪꯕ ꯃꯥꯏꯀꯩ ꯑꯍꯨꯝꯗ ꯂꯩꯕ ꯀꯣꯅꯨꯡꯒꯤ ꯏꯅ ꯀꯨꯞꯄ ꯌꯨꯝ ꯄꯨꯝꯅꯃꯛ ꯇꯨꯝꯅ ꯆꯥꯛꯂꯛꯈꯤ꯫ ꯆꯤꯡꯎ ꯈꯣꯡꯅꯥꯡ ꯊꯥꯕꯅ ꯐꯝꯂꯝꯕꯗꯒꯤ ꯃꯀꯣꯛ ꯂꯩꯃꯥꯏꯗ ꯌꯨꯡꯅ "ꯑꯥ" ꯍꯥꯏꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯈꯪꯈꯤ꯫ ꯂꯩꯃꯥꯏꯗ ꯂꯩꯔꯝꯕ ꯆꯦꯒꯥꯏ ꯃꯆꯦꯠ ꯑꯃꯅ ꯊꯤꯡꯒꯥꯏꯕꯗꯒꯤ ꯆꯤꯡꯎ ꯃꯩꯆꯧꯒꯤ ꯂꯥꯏꯕꯛꯇꯒꯤ ꯏ ꯌꯥꯝꯅ ꯊꯣꯛꯈꯤ꯫ ꯆꯤꯡꯎ ꯃꯩꯆꯧꯒꯤ ꯏꯗꯤ ꯂꯩꯄꯥꯛꯇ ꯇꯥꯍꯩꯗꯦ ꯍꯥꯏꯗꯨꯅ
ꯁꯅꯥꯒꯤ ꯁꯦꯡꯄꯥꯛ ꯏ ꯑꯗꯨ ꯇꯥꯍꯟꯈꯤ꯫ ꯏ ꯈꯛꯂꯕ ꯒꯨꯔꯨ ꯁꯟꯇꯤꯗꯥꯁ ꯆꯤꯡꯎ ꯈꯣꯡꯅꯥꯡ ꯊꯥꯕꯗ ꯏꯅꯤꯡꯊꯧꯅꯤ ꯑꯩꯍꯥꯛꯅ ꯐꯝꯂꯤꯉꯩꯗ ꯈꯣꯟꯖꯦꯜ ꯍꯧꯅ ꯂꯥꯎꯗꯨꯅ ꯀꯔꯤꯒꯤ ꯈꯪꯂꯤꯕꯅꯣ ꯍꯥꯏꯅ ꯍꯪꯈꯤ꯫ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝ ꯆꯤꯡꯎ ꯃꯥꯏꯆꯧꯅ ꯑꯁꯨꯝꯅ ꯍꯥꯏꯈꯤ: "ꯍꯦ ꯅꯤꯡꯊꯦꯝ, ꯅꯍꯥꯛꯀꯤ ꯀꯪꯂꯥ ꯃꯩ ꯆꯥꯛꯂꯦ꯫ ꯀꯣꯅꯨꯡꯗ ꯂꯩꯔꯤꯕ ꯏꯅ ꯀꯨꯞꯄ ꯌꯨꯝ ꯄꯨꯝꯅꯃꯛ ꯃꯩꯅ ꯇꯨꯝꯂꯦ, ꯎꯠ ꯑꯣꯜꯂꯦ ꯅꯤꯡꯊꯦꯝ꯫ ꯑꯩꯁꯨ ꯃꯩ ꯀꯟꯕ ꯌꯥꯎꯔꯨꯔꯦ, ꯃꯗꯨꯗ ꯑꯩꯁꯨ ꯃꯩꯅ ꯈꯔ ꯐꯪꯈ꯭ꯔꯦ, ꯃꯗꯨꯗ ꯑꯩꯅ ꯈꯪꯗꯨꯅ ꯂꯥꯎꯕꯅꯤ꯫ ꯃꯗꯨ ꯇꯥꯔꯕꯗ ꯒꯨꯔꯨ ꯁꯟꯇꯤꯗꯥꯁꯅ ꯑꯩ ꯂꯩꯔꯤꯉꯩꯗ ꯅꯪꯒꯨꯝꯕꯅ ꯀꯔꯤ ꯈꯪꯂꯗꯨꯅ ꯍꯥꯏꯔꯨꯕꯗꯒꯤ ꯆꯤꯡꯎ ꯃꯥꯏꯆꯧꯒ ꯒꯨꯔꯨ ꯂꯝꯕꯣꯏꯕꯒ ꯃꯈꯣꯏ ꯑꯅꯤ ꯅꯍꯥꯟꯃꯨꯛꯀꯤ ꯃꯄꯣꯛꯇ ꯀꯅꯥꯅ ꯑꯍꯟ ꯑꯣꯏꯕꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯗꯨꯅ ꯃꯔꯩ ꯌꯦꯟꯅꯔꯛꯈꯤ꯫ ꯆꯤꯡꯎ ꯑꯃꯁꯨꯡ ꯒꯨꯔꯨ ꯑꯅꯤꯃꯛꯀꯤ ꯌꯦꯟꯅꯕ ꯑꯗꯨ ꯇꯥꯔꯕꯗ ꯏꯅꯤꯡꯊꯧ ꯄꯥꯝꯍꯩꯕꯅ ꯀꯩꯊꯦꯜ ꯀꯥꯏꯔꯝꯂꯕꯗꯤ ꯀꯪꯂꯥ ꯃꯩ ꯆꯥꯛꯂꯝꯂꯕꯗꯤ ꯆꯤꯡꯎ ꯃꯥꯏꯆꯧꯅ ꯆꯨꯝꯂꯦ, ꯑꯗꯨꯒ ꯀꯩꯊꯦꯜ ꯀꯥꯏꯔꯝꯗ꯭ꯔꯕꯗꯤ ꯀꯪꯂꯥ ꯃꯩ ꯆꯥꯛꯂꯝꯗ꯭ꯔꯕꯗꯤ ꯒꯨꯔꯨ ꯂꯝꯕꯣꯏꯕꯅ ꯆꯨꯝꯂꯦ ꯍꯥꯏꯈꯤ꯫ ꯅꯤꯡꯊꯧ, ꯒꯨꯔꯨ ꯂꯝꯕꯣꯏꯕ, ꯆꯤꯡꯎ ꯃꯥꯏꯆꯧ ꯑꯃꯁꯨꯡ ꯂꯩꯄꯥꯛꯀꯤ ꯑꯉꯝ ꯑꯊꯧꯁꯤꯡ ꯄꯨꯝꯅꯃꯛ ꯎꯇꯣꯡ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧꯒꯤ ꯊꯧꯒꯜ ꯂꯥꯡꯒꯟ ꯃꯅꯥꯏ ꯃꯁꯟꯁꯤꯡꯗꯤ ꯆꯥꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯃꯇꯝꯗꯨꯗ ꯁꯅꯥ ꯀꯣꯅꯨꯡꯗꯒꯤ ꯁꯒꯣꯜ ꯇꯣꯡꯕ ꯄꯥꯎ ꯄꯨꯕ ꯆꯦꯟꯊꯔꯛꯈꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ: "ꯏꯅꯤꯡꯊꯧ, ꯏꯅꯤꯡꯊꯧ, ꯏꯅꯤꯡꯊꯧ ꯇꯥꯕꯤꯌꯨ! ꯑꯍꯥꯟꯕꯗ ꯀꯩꯊꯦꯜ ꯀꯥꯏꯔꯦ, ꯆꯨꯝꯅ ꯀꯥꯏꯕ ꯅꯠꯇꯦ꯫ ꯃꯥꯅ ꯄꯨꯔꯛꯄ ꯄꯣꯠ ꯑꯗꯨ ꯐꯥꯎꯕ ꯂꯣꯏꯁꯤꯟꯕ ꯉꯝꯍꯧꯗꯅ ꯆꯦꯟꯅꯈ꯭ꯔꯦ꯫ ꯑꯗꯨꯒ ꯀꯪꯂꯥ ꯃꯩ ꯍꯧꯔꯦ, ꯏꯅ ꯀꯨꯞꯂꯤꯕ ꯌꯨꯝ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯄꯨꯡꯇꯨꯝ ꯇꯨꯝꯅ ꯆꯥꯈ꯭ꯔꯦ ꯅꯤꯡꯊꯧ"꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧꯅ ꯇꯝꯂꯝꯃꯤ꯫ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯂꯩꯃꯁꯤꯡ ꯀꯥꯏꯗꯨꯅ ꯆꯦꯟꯅꯔꯦ꯫ ꯄꯥꯎ ꯑꯗꯨ ꯇꯥꯔꯕꯗ ꯆꯤꯡꯎ ꯃꯥꯏꯆꯧ ꯈꯣꯡꯅꯥꯡ ꯊꯥꯕꯅ ꯍꯥꯏꯈꯤ: "ꯏꯅꯤꯡꯊꯧ, ꯑꯩꯈꯣꯏꯒꯤ ꯂꯩꯄꯥꯛ ꯑꯁꯤꯗ ꯒꯣꯁꯥꯏ ꯂꯝꯕꯣꯏꯕ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯊꯥꯡꯖ 8 ꯂꯥꯛꯂꯦ꯫ ꯑꯁꯤꯅ ꯊꯣꯛꯄꯅꯤ ꯅꯤꯡꯊꯧ, ꯒꯨꯔꯨ ꯂꯝꯕꯣꯏꯕ, ꯆꯤꯡꯎ ꯃꯥꯏꯆꯧ ꯑꯃꯁꯨꯡ ꯑꯉꯝ ꯑꯊꯧ ꯊꯧꯒꯜ ꯂꯥꯡꯒꯟ ꯄꯨꯝꯅꯃꯛ ꯀꯪꯂꯥ ꯇꯝꯅ ꯊꯨꯡꯅ ꯌꯥꯡꯅ ꯀꯥꯅꯔꯛꯈꯤ꯫ ꯀꯪꯂꯥꯒꯤ ꯌꯨꯝ ꯑꯌꯥꯝꯕ ꯃꯩ ꯆꯥꯛꯂꯝꯂꯦ꯫ ꯃꯩ ꯆꯥꯛꯄꯒꯤ ꯃꯩꯅꯤꯟ ꯑꯗꯨ ꯀꯅꯥꯁꯨ ꯀꯪꯂꯥ ꯃꯅꯨꯡꯗ ꯆꯪꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯅꯤꯡꯊꯧꯅ ꯒꯨꯔꯨ ꯁꯟꯇꯤꯗꯥꯁꯇ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ: "ꯍꯦ ꯒꯨꯔꯨ ꯂꯝꯕꯣꯏꯕ, ꯅꯪꯅ ꯃꯩ ꯑꯁꯤ ꯃꯨꯠꯄꯤꯌꯨ"꯫ ꯍꯥꯏꯔꯕꯗ ꯁꯟꯇꯤꯗꯥꯁꯅ "ꯑꯩꯅ ꯃꯩ ꯃꯨꯠꯍꯟꯒꯅꯤ, ꯂꯩꯄꯥꯛ ꯃꯤꯌꯥꯝ ꯅꯈꯣꯏ ꯋꯥꯒꯅꯨ" ꯍꯥꯏꯗꯨꯅ ꯖꯟ ꯁꯪꯈ ꯏꯁꯤꯡ ꯍꯥꯞꯂꯒ ꯃꯩꯗ ꯆꯥꯏꯔꯨꯕꯗ ꯃꯩ ꯑꯗꯨ ꯃꯨꯠꯄꯒꯤ ꯃꯍꯨꯠꯇ ꯍꯥꯟꯅ ꯆꯥꯛꯂꯝꯂꯤꯕ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯃꯩ ꯆꯥꯎꯅ ꯆꯥꯛꯈꯠꯂꯛꯈꯤ꯫ ꯁꯟꯇꯤꯗꯥꯁ ꯂꯝꯕꯣꯏꯕꯁꯨ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛ ꯌꯧꯅ ꯆꯦꯜꯂꯛꯈꯤ꯫ ꯃꯗꯨ ꯎꯔꯕꯗ ꯅꯤꯡꯊꯧꯅ ꯑꯉꯝ ꯑꯊꯧ ꯂꯩꯄꯥꯛ ꯄꯨꯝꯅꯃꯛꯅ ꯁꯟꯇꯤꯗꯥꯁꯇ ꯑꯁꯨꯝꯅ ꯍꯥꯏꯈꯤ: "ꯍꯦ ꯒꯨꯔꯨ ꯑꯊꯣꯏꯕ, ꯅꯪꯕꯨ ꯍꯦꯟꯕ ꯀꯅꯥ ꯂꯩꯕꯅꯣ? ꯃꯩꯇꯩ ꯂꯩꯄꯥꯛ ꯑꯁꯤ ꯃꯨꯠꯂꯒꯅꯤꯌꯦ, ꯃꯩ ꯑꯁꯤ ꯃꯨꯊꯠꯄꯤꯌꯨ"꯫ ꯃꯗꯨ ꯇꯥꯔꯕꯗ "ꯑꯩꯗꯤ ꯉꯝꯗ꯭ꯔꯤꯌꯦ" ꯍꯥꯏꯔꯗꯨꯅ ꯁꯟꯇꯤꯗꯥꯁꯅ ꯆꯤꯡꯎ ꯈꯣꯡꯅꯥꯡ ꯊꯥꯕꯗ "ꯒꯨꯔꯨ ꯅꯪꯅ ꯃꯨꯠꯄꯤꯌꯨ" ꯍꯥꯏꯈꯤ꯫ ꯃꯗꯨꯗ ꯈꯣꯡꯅꯥꯡ ꯊꯥꯕꯅ "ꯑꯩꯅꯗꯤ ꯃꯨꯠꯈꯤꯔꯣꯏꯌꯦ, ꯂꯝꯕꯣꯏꯕꯅ ꯉꯝꯗꯕ ꯁꯦꯡꯂꯕ ꯑꯩꯅ ꯃꯨꯠꯍꯟꯒꯅꯤꯌꯦ" ꯍꯥꯏꯗꯨꯅ ꯈꯨꯝꯈꯤ꯫ ꯅꯤꯡꯊꯧꯅ ꯁꯟꯇꯤꯗꯥꯁ ꯃꯩ ꯑꯁꯤ ꯃꯨꯠꯄꯤꯌꯨ ꯍꯥꯏꯔꯕꯗ ꯁꯟꯇꯤꯗꯥꯁ ꯒꯨꯔꯨꯅ "ꯂꯩꯄꯥꯛ ꯃꯤꯌꯥꯝ ꯆꯪꯗꯨꯅ ꯏꯁꯤꯡ ꯍꯣꯜꯂꯒ ꯍꯩꯌꯨ" ꯍꯥꯏꯔꯕꯗ ꯂꯩꯄꯥꯛ ꯃꯤꯌꯥꯝ ꯆꯪꯗꯨꯅ ꯏꯁꯤꯡ ꯍꯩꯕꯗ ꯏꯁꯤꯡ ꯑꯗꯨꯅ ꯃꯩꯗ ꯆꯦꯟꯁꯤꯟꯈꯤꯗꯨꯅ ꯊꯥꯎ ꯆꯥꯛꯄꯒꯨꯝ ꯆꯥꯛꯈꯤ꯫ ꯃꯤꯌꯥꯝ ꯈꯨꯗꯤꯡꯃꯛ ꯅꯤꯡꯊꯧ ꯄꯨꯝꯅꯃꯛ ꯀꯣꯏꯆꯦꯟ ꯆꯦꯟꯅꯈꯤ꯫ ꯅꯤꯡꯊꯧꯅ ꯆꯤꯡꯎ ꯈꯣꯡꯅꯥꯡ ꯊꯥꯕꯗ ꯍꯥꯏꯈꯤ: "ꯆꯤꯡꯎꯅ ꯃꯨꯠꯄꯤꯗ꯭ꯔꯕꯗꯤ ꯂꯩꯄꯥꯛ ꯑꯁꯤ ꯃꯥꯡꯕ ꯇꯥꯔꯦ꯫ ꯆꯤꯡꯎ ꯃꯥꯏꯆꯧ, ꯑꯃꯨꯛꯇꯗꯤ ꯃꯨꯊꯠꯄꯤꯌꯨꯕ"꯫ ꯆꯤꯡꯎ ꯃꯥꯏꯆꯧ ꯈꯣꯡꯅꯥꯡ ꯊꯥꯕꯅ ꯅꯤꯡꯊꯧꯗ ꯑꯁꯨꯝꯅ ꯍꯥꯏꯈꯤ: "ꯍꯦ ꯅꯤꯡꯊꯧ, ꯃꯤꯠꯅ ꯎꯕ ꯃꯩ ꯃꯨꯊꯠꯄꯗꯤ ꯑꯔꯥꯏꯕꯅꯤ, ꯃꯤꯠꯅ ꯎꯉꯝꯗꯕ ꯃꯩꯒꯤ ꯃꯩꯆꯥꯛ ꯑꯁꯤꯕꯨ ꯀꯔꯝꯅ ꯈꯥꯡꯁꯤꯕ? ꯍꯦ ꯅꯤꯡꯊꯧ ꯌꯦꯡꯉꯨ, ꯂꯩꯄꯥꯛ ꯄꯨꯝꯅꯃꯛ ꯅꯈꯣꯏꯁꯨ ꯌꯦꯡꯉꯨ,
ꯆꯥꯛꯂꯤꯕ ꯃꯩ ꯑꯁꯤꯗꯤ ꯑꯔꯥꯏꯕꯅꯤ, ꯃꯤꯠꯅ ꯎꯕꯅꯤ ꯍꯥꯏꯗꯨꯅ ꯈꯣꯡꯅꯥꯡ ꯊꯥꯕꯅ ꯃꯩꯔꯝ ꯂꯣꯝꯗ ꯆꯤꯡꯗꯨꯅ ꯑꯣꯏꯅ ꯀꯣꯜꯂꯒ ꯌꯦꯠꯅ ꯄꯥꯏꯗꯨꯅ ꯂꯝꯄꯥꯛ ꯃꯅꯨꯡꯗ ꯅꯝꯁꯤꯟꯈꯤ꯫ ꯃꯤꯠꯅ ꯎꯕ ꯃꯩ ꯅꯪꯗꯤ ꯆꯥꯛꯄ ꯇꯧꯐꯔꯣꯏ, ꯅꯈꯣꯡ ꯊꯥꯡꯖ 8 ꯃꯛꯇꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯈ꯭ꯔꯣ ꯍꯥꯏꯅ ꯐꯨꯝꯖꯤꯟꯈꯤ꯫ ꯃꯩ ꯅꯪꯗꯤ ꯂꯩꯄꯥꯛꯀꯤ ꯑꯋꯥꯕ ꯐꯪꯂꯝꯗꯥꯏꯗ ꯈꯨꯗꯝ ꯇꯥꯛꯂꯛꯎ ꯍꯥꯏꯗꯨꯅ ꯊꯨꯞꯆꯟꯈꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯆꯤꯉꯨ ꯃꯥꯏꯁꯣ ꯈꯣꯡꯅꯥꯡ ꯊꯥꯕꯅ ꯀꯪꯂꯥ ꯃꯩꯕꯨ ꯀꯟꯈꯤ꯫ ꯊꯥꯒꯠꯆꯔꯤ ꯄꯨꯝꯅꯃꯛꯄꯨ꯫